Paujadi yumam oiba maroi ba pau kharab de tawjari United States ki Georgia da bot masing amuk khanna khutna thiba da chu Joe Biden na mai pakhre United States ki Wathokta presidential mikhal da bot masing amuk khanna khutna thiba Georgia State Democratic Party ki mirep Joe Biden na mai pakhre Republican singi akan ba mafam da Democrat sing na mai pakle basi ingsok lising amaga sapan marfudrani thogi matung da Biden na ahan bo oire Numit kaya ni sang na vote million mangarong ko na thira ba matung da Joe Biden na President Donald Trump dagi vote lising taraga ni thoy chani marfuga mari helaga kare haina Laothokkhre mamang da machine na thiba di vote lising taraga mari rom helaga ka khibane handak khutna amuk thiba asida mamang da masing thiba yahugda ba natragana landa report to khiba ballot changma lising manga sadet umthaga mathoi thengna khe masing thira ba matung da Biden na helamba vote masing adu lising amaga sahum umtra maga da andhar khe Tha ani ki matung da petrol ki mamal paisa taraga taret amasung diesel na paisa ko ni thoi angal le ngasi petrol ki mamal asi liter amada paisa taraga taret amasung diesel na paisa ko ni thoi ki chang de hengkat le tha ani asi da malem ki oina thau ki mamal da ahung bala ko degi ni ai ke Delhi da petrol ki mamal asi liter amada lupa marfumatoi dasmik ani ahum yaukhre masi hanadi lupa marfumatoi dasmik soino taruk pirambani aina oil marketing company singna thokiba Prime notification amana phangdokhe diesel ki mamana liter amada lupa humdra das nifuga taruk pirambadagi lupa humdra dasmik taruk nipan yaukhre September kuni thoi ki matung dagi andagi asina petrol ki mamanda ahan ba oina ahung ba lakpani aduga diesel ki oina October ani dagi andagi asina ahan ba oina ahung ba lakki bane atopa pau amadana Haryana da oza sama sukna ani amadi mahiroi chama humdra ga mari positive oibadagi November kuntra phawa school suthi thakre Haryana da matam changna school college sing COVID-19 ki laina lection amarum oidona soti thaduk luraba matung nauna amuk hangtorak pada oza sama sukna taret amade mahiroi chama khumdra mari nauna positive oibagi report phangduna state government na lakriba November kuntra phawa state asige school puna maksudi thadokre aina agency ki pauna aire nauna positive oiraba oza amasung mahiroi sing astu state asige district home the best over sarkar ki school sing dagine private natraga government aided school sing ki oina chapchapa report laktri aina agency ki pau aduda palle sarkar na COVID-19 ki pandemic manung da ahan bachanging oina higher class level school college sing hangdokna balau ki sarkar ki order amagi makhada thani pan chupna thonglol raba soti thaduk raba education institute sing da andak November ani dagi auna class 9 dagi 12 phawagi mai thambam jang sing class ta chadhara ki bani apun ba mahiroi lak taruk ki manung da chawrakna lak ama lising yangkai gani pan lom roster system da nungti ki oina class jawbal lak na ki aina agency ki pau atuna nahuna lingsingle margasida Directorate of State Education na state ki school punamak soti thaduk lingai da nungti ki oina sanitize tawgani aina charol ama thokre SI Loubagi Wathokta Chennaba Mioi manga Guwahati High Court na bel Pikhidre Assam Police ki Sub Inspector Loubagi Wathokta Chennaba Mioi manga bel PPU ajaraki bada Guwahati High Court na ayaba Pikhidre Sandip Sharma Kosal Das Debras Das Tari Nikit Nikanta Rani Kyam amasung Angkujit Baruan file tawraki ba bel petition ama Justice Romi Kumari Fukan gi bench na reject tawkhibane State Police Force Sub Inspector ki pham samga marfu dara taret launa bagi ai basang yang pangthoki bada wang selik oiki ai bagi matang da Assam lengak na sangyeng adu cancel tawkhe November kuni thoi da ai basang yang pangthokna ba thawrang tawram bane Wathokta chi matang da hanagi Deputy Inspector General of Police PK Datta amasong BJP ki lusing ba Devan Deka yauna Mioi yang khairom CID amadi crime branch na phakhe Wathokta chi mari leina State 11 Police Recruitment Board ki chairman Pravdik Kumar su pham thadok pat leikhre Sub Inspector Launa bagi ai basang yang pangthokna ba pung khara watlingai da wang se lik oirak padagi recruitment process ta asoi ba kayam rom yaure ai ba khangna rakhe Wathokta chi mari leina pham thadok khaba State 11 Police Recruitment Board ki chairman Pravdik Kumar Kumja so ising amaga sampan marfu mari PES ki retired IPS officer ne Mizoram da security personnel taret jauna Mioi kanipan nauna positive oirama thengna khe Mizoram da hoki ba pungkun mari asida security personnel taret jauna Mioi kanipan makhatana positive oirama thengna ka lo thengna ba loinana state asida COVID-19 ki case lising ahum samngani phuga mathoi yaure aina health department ki official amana phangdokre official tu na phangdok pa matung ina anoba case kunipan adugi marungda taragani thoina Aizol district ki tarukna Champhai district ki anina Mamit district ki amadi ahum na Khonjol amasong Longpai district dagine bangna aiki Joram Medical College ta RT-PCR test tawbada aduba case taragani thoi thengna bagal loinana
district hospital anida trunet test tawbada anoba case ahum amadi tongan ba district singda rapid antigen test tawbadana anoba case taraga umdoi thengnakhe anuba patient sing adugi manungda Central Reserve Police Force CRPF ki constable ama Border Security Force BSF ki jawan ama amasong State Police ki person anga yauri aina mahakna phongdokle sanabagi pau amada Mary Kom ga jana khidabagi thodok aduna aibo hena kankhat anki nikhat jaren India ki boxer nikhat jarina world champion taruklak oikhrabi Manipur gi MC Mary Kom ga mamangda jana khidabadagi thodok adu amukan aning chingladuna mahakna kana kumba amata gamara yenaba natragana kanaba pangkhide adubo thodok aduna mahakpo hena kankhat anki aina phongdokre haukiba February thagi China da pangthokiba Olympics 2020 qualifier ki women's boxing trial da Mary Kom amadi nikhat jarina keji yankai mathugi final bout lamba tawna khibaga loinana Mary Kom na mapan amada chawna mai pakhe result adu Laothokkhre matung nikhat jarina koba khoke aduga referee na Mary Kom gi makut thangkat khe madugi matung Mary Kom na mangondagi sahi nauribe mahaki lamba aduda khutchok na banatragna kon batau khide amade mahaki mawong matau aduda nikhat jarina ningba karaduna senior singna makhoidagi henna sahi nauribi singbusu ikai khumnagadabani haina phongdokhe Haujik tawdok adu thokiba sahi amarom pharaklabaka loinana nikhat jarina interview amada hai aina world championship ki damakta keji yankai bathoi kanglupta trial jawgadaba adu trial tawkhide matamaduda aingonda khudongchaba pikhi dabagi damak yamna nungai khide aina kumza sok rising ani taraga mapan ge competition khudemakta keji yankai bathoi ki medal lawkhibana trial adu mathoktai aina khankhe aina trial adu da jawba batik chai aina khankhe aina world championship da direct chatke aiduna fight tawkhiba nate aide trial tawhina ba hajekibani maramdi aina trial da jawba aibasi matik chai maduna achobo wathok ama oikhi aina kaidongwai dasu kana gumba amadaga jana daba natragana khanaba pamkhide pamkhibasu leite haikhe Mary Kom ga thokiba chaina ba thodok aduna lagliba competition singgidamak maki wakhalot hena chachil halle ainasu palladuna nikhat jarina makhatana hai aina elite level da senior onkelakpasi keji yankai bathoi kanglup tagine aina kumza sok lising ani taraga mangaki asam da pangthokiba senior national saruk yakhe Nikhat jarina kumza sok lising ani taraga mapanda mai pakna amuk halakhibaga loinana Asian Championship da bronze medal Stranjab Memorial da gold medal Thailand International Boxing Event amasung National Championship da silver medal fangkhe Baragasida government ki teaching amasung non teaching staff sing college karaknaba khnghnkhre Manipur Government ki Higher and Technical Education ki Commissioner M. Hari Krishnana order ama thoktuna Government College ki teaching amasung non teaching staff sing college karaknaba khnghnkhre Manipur Government ki Home Department October 18 da alok ki anuba chana kangron thokibaga loinana Higher and Technical Education ki makhada leiba Government College sing ki teaching amasung non teaching staff sing Central amasung State Government na piba COVID appropriate behavior ngakna Masagi Duty Pangthoknaba College karakadabane college singi principal in sourcing na order asing ngakna chatkadabane order asing ngakna chatabasing mathakta legal action lakutkani aire court na Maral Leite haina drug case ka mari leidana ayona thangalakba charge sheet ta maming pankhiba MPS officer Thounaojam Brinda napki hanagi OC inspector B.R.C.K. Sharma amasung atai Mioi taruk Maral Leite haina special judge NPS Thawal N Naukunesori na Laothokkhre loinana case asidagi makhoi taret discharge tawkhre drug case ka mari leidana Mioi taramari ki matakta ayona court asida thangalakhiba charge sheet ki charge hearing chathabaga loinana makhoi nipan case asida chenai aibagi praman phangdrabana Maral Leite haiduna discharge tawkhibane panbajabadi mamang chahi ki March 18 ki numidang pung 18 minute ni phangarom tabada Lilong police na singkham mamang laikai dagi BDF personal ahum yauna Mioi manga WY tablet kg ama hena phakibane pharabasing wang phong tawbada makhatana Mioi khara phagatpak ngamkhibane makhatana thigatlaba matung IO na MPS officer TS Brinda napki OC inspector B.R.C.K. ki maming yauna Mioi taramari ki matakta court na charge sheet thangalakibane Guru Mai Morikon Sharmana mahaki macha thokpa Mioi ama nongwaina kaptana hatkre Singjamai ngakrabam lairakta leiba Guru Mai Morikon Sharmana mahakna machanupa thokpa Mioi ama nongmaina kaptuna hatkre thaudok asi ngasi ayuk pung 10 minute 10 rom taba adwaida singjamai ngakrabam lairakta leiba Guru Mayum korupta thokibane thaudok asi da cheneriba Morikon assembly mikhal ahumlakta singjamai kendra da independent merep oina vote lepkhiba misakni aire miat pa Morikon thiba khangdana mangkhre aire Morikon mahaki machanupa thokpa Suresh Kumar gi yethangba pambomda nongmai maru amana thabak ta phawraba
ओई थंग प्रोजेक्ट जौना पानबदगी इम्फाल के नॉर्थ ए ओ सी लेबा राज मेडिसिटी दा पुखतुन लायंगलाबा मतुंग लायकनबा ngamdana लायखिदबने हाइरे लायखिद्रबा सुरेश कुमार की मचे सोरन लताना फोंदोरकपदा ममांगदसु मोरिकुन माकी मनाव नुपा सुरेश कुमार द नोंगमैना उत्तुना आकी अकंग फीबा अमदि गारीना अतमना थोंबगी थौदोक लायख्रे थौदोकसिंग अदुगी मतंग सिंगमई पुलिस स्टेशन ना एफआईआर अम थांगतखिबा लायख्रे गारीना थोंबगी थौदोक अदुगी मतंग हौजिक मक्सु कोर्ट केस थेंगनदुना लायरे आइखे मागना मका तारादुना मनाव नुपाबु मिनुंगसी लैतना हातोकपि बजानिंगदे मिहात पमरी कुन बक ngasi mak miya mamang da puthoktan akpa cherak pibiyo haina mari leina basing puning chingchilak pa loinana maru oina Manipur Police Department na thodok sida mihat pa phana na bkhona bada asoba thodang dobina ba sumak na phongdorakle thodok asigi matang da singjamai police na case amala khotuna load krapa molikon thibo kumbagi thabak chataba aukhre aire nakalamorom da mobile internet data loina sinjana thokpagi damakta mayam bana manaw nupa thangna thilaga hatkhre राजस्थान के जोधपुर सही तरह हुमदरुम सोरबा नुपा मसा अमना महाकी पोमिन मनाव नुपाबो मोबाइल की इंटरनेट डाटा लोइना सिजना थोकी आइबगी वाहुदा थांगना थिलागा हाटख्रे पुलिस की पाउ मतुंग इना लाइकिद्रबा नुपा मसा अदु जुंगी ख्वाइदगी मथक थोंबा दलान मथकता जुंगी मियोसिन इ तैरगा तादुन लेंब थेंगनबदगी औकिबा जुम सकै चनमित की नुमिदांगदा हॉस्पिटल द पुखतकी अदुबो डॉक्टर ना महाक सीना पुखलकले आइना फोंदोरखे आइरे थौदोक अदुद चेनरिबा मराल लेरबा नुपा मसा अदुना मराव नुपाबु थांगना थिलबा मतुंग मयुम थादोक्तुना चेनखी अदुबो पुलिस ना महाक पुंगारक रेलवे स्टेशन दगी फाबा ngamखे पाव असिगी मतुंग इना जुम सकै चनमित की नुमिदांगदा थौदोक असिदा चेनरिबा रामन्ना महाकी मनाव नुपा राइबो जुमगी दालान मथकता कौखतकी अमदे महाके इंटरनेट डाटा सिजन थोकबगीदमक चै थांगबा तौखे आइरे माखोय अने चिंदा पौचिंदा पुगदानदुना सौदा साउनरकपदगी रामन्ना मनाव नुपा रोयगी मथवाकता थांगना अहुमबरीरक थिलमलगा चेनखेबेने आइना पुलिस ना मखा ताखे पुलिस की ऑफिसर की मतुंग इना नुपमसा असि पुकनिंग वखल की अनाबा लई आइरे अरोबिदा कंटेंट सिंग असि मरुगुबा पाउ खरा असि पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबु पुनम पथागचरी लोइनना चैनल असिना तुमदा कानरबदी सब्सक्राइब लाइक एंड शेयर तौबा काउबिगनु पुनम पु अमुक हना थागचरी